Kuki Singna terrorism ki THOUONG CHATTHADUNA MEECHAM LANDARAKLIBA ASI LEIBAK ASIGI national security da Chaona Shingnarakpani HAINA MOIRANG ASIGI MLA Thongam Shanti na PHONGDOKKHRE wafam asi MOIRANG film lekai da leiba MLA gi office da ngarang pangthokhiba pawgi mifam amada mahakna phongdokhibani hojik lamdam asida oirakliba fibam asiga mari leinana NPP MOIRANG block ki president PH Magha political affairs committee ki advisor S Kumar MLA office ki chief advisor Y Modhu amadi block asigi executive member Haji Umar Ali amadi NPP MOIRANG block ki thomi kayana saruk yaduna pangthokpa pawgi mifam aduda MLA Santina Makhata na hai tha asigi amada Kuki khulai paiba singna koktrukta drone bombing chathaduna landarakpada mau naha ama punsi pikam nahankiba amadi machanupi yauna mioi kaya asok apan nanghankiba senjam chirangda job manaba THOUONG chatharaktuna asok apan nanghankiba amadi tha asigi tarukki ayukta MOIRANG tronglao bida rocket bomb ama kaplaktuna akai atoi nanghankraba matung numit adugi nungthilgi matamda MOIRANG mairembam lekai da leipa Manipur gi matam amagi chief minister oramba mairembam koireng gi yumda manaba rocket bomb kapsilaktuna lana thoram amagi potchei sem saramba arangfam oiba ahan ama laikidaba amadi mioi kaya asok apan nanghankiba thoktok adu akan mumungda condemn tawi hingsa gi THOUONG sing chatharakliba asi mioi bagi machat nate MOIRANG mairembam lekai da leipa matam amagi Manipur gi chief minister mairembam koireng gi yumda rocket bomb kapsilakiba adu INA war museum tamakpani haina lowi bomb tasiliba mafam aduga INA war museum ga chaurakna meter chamarom da lapnariba mafamni Kuki Singna chatharakliba THOUONG sing asi mapan leibaki khut yaure haibasi mayek sengli THOUONG asi India gi national security da Chaona Shingnabani masida India government na chapchaba action lokat from thoki karigumba masida India government na lemna tharabadi na koina na Kuki Sing saugatle haina lobada laloi haina mahakna makhata ki सबना लेजरिबा अखोई मियोइबा प्रजादा सुमाइदा अटैक तौरगा अखोई मणिपुर थुगाइगनी मखोई डिमांड लौगनेना खलिबा पोसे हौजिकती नेशनल की सोशल मीडिया यामना इलेक्ट्रॉनिक मीडिया इंटरनेशनल की अबदि नेशनल की थाकता लेबा यामना हाना खंगमद्रगसु अमदि इंडियन फोर्स दा खंगमद्रगसु इंडिया गवर्नमेंट खंगमद्रगसु हौजिक तत्तुम तत्तुम खंगावनिना मखोई मथक्ता एंटी नेशनल ओइबि वखललोदो सबसाना चेलेबसे अखोई मांगदा थम्मगा अखोई लोकल थोकबा मखोई मथक्ता इंडिया गवर्नमेंट खलकनी एबी थाजबदो आई म्यामसे थमजरी अदुन मरम ओइरगा मदुगी स्टेप माली अलोब स्टेप खरा अइना लोखलकपा ngara ngaina thengजब पॉइंट खरा खक्ता उबो ngambadौना ngasi नोंगालकदै उबो पंगे अदुना आई मसे सोइदरुके इंडिया गवर्नमेंट लोकल बम थोई कइगुम मसे इंडिया गवर्नमेंट लोकलकत्रगदि थोई इंडिया की असिगुम सुचाव सेक्युरिटी दा सिंगनराबा अबुसे अबोइ कइगुम लोकलकता बिमदु फ्री थाबनी अदि इंडिया मदु ताकोइदना सोबतपनी न लोबदा लालोइद्रा आइदुदि आई थम